ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯃꯔꯨꯞ ꯃꯄꯥ ꯏꯆꯦ ꯏꯆꯜ ꯑꯍꯜ ꯂꯃꯟ ꯃꯌꯥꯝꯕꯨ ꯔꯤꯀꯦꯁ ꯏꯖꯨꯀꯦꯁꯟ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯀꯣꯛꯅꯧꯅ ꯈꯣꯏꯔꯝꯖꯔꯤ. ꯋꯦꯜꯀꯝ ꯇꯨ ꯀ꯭ꯔꯤꯞꯇꯣꯀꯔꯦꯟꯁꯤ ꯄꯥꯔꯠ 3. ꯇꯣꯄꯤꯛ ꯑꯁꯤꯒꯤ ꯄꯥꯔꯠ 1 ꯑꯃꯗꯤ ꯄꯥꯔꯠ 2 ꯑꯩꯒꯤ ꯚꯤꯌꯨꯋꯔꯁ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯌꯦꯡꯕꯤꯗꯕ ꯌꯥꯎꯕꯤꯔꯒꯗꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯂꯤꯡꯛ ꯑꯣꯏꯅ ꯐꯪꯕꯤꯒꯅꯤ. 21st ꯁꯦꯟꯆꯨꯔꯤꯒꯤ ꯆꯥꯎꯈꯠꯂꯕ ꯃꯇꯝ ꯑꯁꯤꯗ ꯃꯣꯕꯥꯏꯜ ꯕꯦꯡꯀꯤꯡ ꯑꯃꯗꯤ ꯀꯔꯦꯟꯁꯤ ꯅꯣꯠ ꯃꯊꯧ ꯐꯖꯅ ꯇꯧꯔꯤ. ꯑꯗꯨꯒꯗꯤ ꯀꯔꯤ ꯃꯔꯝꯒꯤ ꯀ꯭ꯔꯤꯞꯇꯣꯀꯔꯦꯟꯁꯤ ꯑꯁꯤ ꯃꯊꯧ ꯇꯥꯔꯤꯕꯅꯣ? ꯀꯔꯤ ꯃꯔꯝꯗꯒꯤ ꯀ꯭ꯔꯤꯞꯇꯣꯀꯔꯦꯟꯁꯤ ꯁꯦꯝꯈꯤꯕꯅꯣ? ꯄꯨꯝꯅꯃꯛ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯐꯪꯕꯤꯒꯅꯤ. ꯃꯔꯝ ꯑꯗꯨꯅ ꯚꯤꯗꯤꯑꯣ ꯑꯁꯤ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕꯇꯪ ꯌꯦꯡꯕꯤꯌꯨ. ꯑꯩꯈꯣꯏꯅ ꯁꯦꯜ ꯇꯥꯜꯂꯤ ꯄꯩꯁꯥꯒꯤꯗꯃꯛ ꯑꯃꯗꯤ ꯃꯤꯑꯣꯏꯕ ꯑꯗꯨꯒꯤꯁꯨ ꯀꯥꯟꯅꯕ ꯐꯪꯂꯤ. ꯊꯥꯏꯅꯉꯩꯒꯤ ꯃꯇꯝꯗꯗꯤ ꯄꯣꯠꯆꯩ ꯑꯃꯒ ꯑꯃꯒ ꯑꯣꯟꯊꯣꯛ ꯑꯣꯟꯁꯤꯟ ꯇꯧꯔꯝꯃꯤ. ꯆꯦꯡꯒ ꯍꯋꯥꯏꯒ ꯅꯠꯇ꯭ꯔꯒ ꯍꯩꯔꯥꯛꯀ ꯆꯦꯡꯒ. ꯑꯗꯨꯕꯨ ꯑꯣꯟꯊꯣꯛ ꯑꯣꯟꯁꯤꯟꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯤ ꯂꯩꯕꯗꯒꯤ ꯁꯅꯥꯒ ꯑꯆꯥ ꯑꯊꯛ ꯀꯌꯥꯒ ꯑꯃꯨꯛ ꯎꯟꯅꯕꯒꯤ ꯅꯤꯌꯣꯝ ꯂꯩꯔꯝꯃꯤ. ꯁꯅꯥ ꯑꯗꯨꯁꯨ ꯑꯃꯨꯛ ꯄꯨꯔꯒ ꯆꯠꯄ ꯑꯁꯤ ꯅꯨꯡꯉꯥꯏꯇꯕ. ꯑꯅꯤꯁꯨꯕꯅ ꯆꯦꯡ ꯈꯖꯤꯛ ꯈꯛꯇꯪ ꯂꯧꯕꯗ ꯁꯅꯥ ꯃꯌꯥꯝ ꯄꯤꯕꯗꯤ ꯌꯥꯗꯕꯅꯤꯅ. ꯑꯗꯨꯒꯤ ꯃꯊꯛꯇ ꯁꯅꯥ ꯑꯗꯨ ꯊꯨꯒꯥꯏꯅꯤꯡꯕ ꯃꯑꯣꯡꯗ ꯊꯨꯒꯥꯏꯕꯁꯨ ꯌꯥꯗꯕꯅꯤꯅ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯗ ꯃꯇꯝ ꯑꯗꯨꯗ ꯌꯥꯝꯅ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯝꯃꯤ. ꯗꯤꯃꯣꯀ꯭ꯔꯦꯁꯤ ꯁꯤꯁꯇꯦꯝ ꯂꯥꯛꯄꯗꯒꯤ ꯒꯣꯚꯔꯟꯃꯦꯟꯠꯅ ꯀꯔꯦꯟꯁꯤꯒꯤ ꯅꯤꯌꯣꯝ ꯑꯁꯤ ꯆꯠꯅꯍꯟꯈꯤ. ꯑꯁꯤꯗ ꯏꯁꯥꯒꯤ ꯁꯅꯥ ꯑꯔꯩꯕ ꯑꯗꯨ ꯊꯝꯂꯒ ꯀꯔꯦꯟꯁꯤ ꯑꯗꯨ ꯄꯤꯔꯝꯃꯤ ꯒꯣꯚꯔꯟꯃꯦꯟꯠꯅ. ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯁꯅꯥ ꯃꯆꯦꯠ ꯃꯆꯦꯠ ꯊꯨꯒꯥꯏꯕꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯨ ꯂꯩꯇ꯭ꯔꯦ. ꯂꯣꯏꯅꯅ ꯀꯔꯦꯟꯁꯤ ꯅꯣꯠꯇ ꯅꯝꯕꯔ ꯃꯈꯜ ꯃꯈꯜ ꯂꯩꯕꯅ ꯁꯤꯖꯤꯟꯅꯅꯤꯡꯕ ꯃꯑꯣꯡꯗ ꯁꯤꯖꯤꯟꯅꯈꯤ. ꯑꯗꯨꯕꯨ 15 ꯑꯣꯒꯁꯠ 1971ꯗ ꯌꯥꯝꯅ ꯑꯆꯧꯕ ꯗꯤꯁꯤꯖꯟ ꯑꯃ ꯂꯧꯈꯤ. ꯃꯗꯨꯗꯤ ꯌꯨꯑꯦꯁꯀꯤ 37 ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯣꯏꯔꯝꯕ ꯔꯤꯆꯔꯗ ꯅꯤꯛꯁꯟꯅ ꯑꯦꯅꯥꯎꯟꯁ ꯇꯧꯈꯤ ꯃꯗꯨꯗꯤ ꯁꯅꯥꯒ ꯗꯣꯂꯔꯒ ꯑꯦꯛꯆꯦꯟꯖ ꯇꯧꯕꯒꯤ ꯕꯣꯟ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯑꯗꯨ ꯔꯤꯖꯦꯛ ꯇꯧꯔꯦ ꯍꯥꯏꯅ. ꯄꯕ꯭ꯂꯤꯛ ꯃꯌꯥꯝꯅ ꯈꯜꯂꯝꯕꯗꯤ ꯄꯕ꯭ꯂꯤꯛ ꯃꯌꯥꯝꯗ ꯂꯩꯔꯤꯕ ꯁꯅꯥ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯃꯜꯒꯤ ꯃꯥꯟꯅꯕ ꯌꯨꯑꯦꯁ ꯒꯣꯚꯔꯟꯃꯦꯟꯠꯗ ꯀꯔꯦꯟꯁꯤ ꯂꯩ ꯍꯥꯏꯅ. ꯑꯗꯨꯕꯨ ꯑꯣꯏꯔꯝꯗ꯭ꯔꯦ. ꯑꯩꯈꯣꯏꯅ ꯈꯪꯖꯤꯟꯕꯤꯒꯗꯕ ꯃꯗꯨꯗꯤ ꯀꯔꯦꯟꯁꯤ ꯅꯣꯠꯇ ꯒꯣꯚꯔꯅꯔꯒꯤ ꯁꯤꯒꯅꯦꯆꯔ ꯌꯥꯎꯗ꯭ꯔꯒꯗꯤ ꯆꯦꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯕꯁꯤ. ꯑꯩꯈꯣꯏꯅ ꯕꯦꯡꯛꯗ ꯄꯩꯁా ꯗꯤꯄꯣꯖꯤꯠ ꯍꯥꯏꯕꯗꯤ ꯊꯝꯕ ꯃꯇꯝꯗꯗꯤ ꯑꯟꯂꯤꯃꯤꯇꯦꯗꯇ ꯗꯤꯄꯣꯖꯤꯠ ꯇꯧꯕ ꯌꯥꯏ. ꯏꯁꯥꯒꯤ ꯊꯝꯈꯤꯕ ꯄꯩꯁా ꯑꯗꯨ ꯂꯧꯊꯣꯛꯄ ꯍꯥꯏꯕꯗꯤ ꯋꯤꯗ꯭ꯔꯣ ꯇꯧꯕ ꯃꯇꯝꯗꯗꯤ ꯂꯤꯃꯤꯠ ꯂꯩ. ꯅꯣꯡꯃꯗ ꯏꯁꯥꯒꯤ ꯑꯔꯩꯕ ꯄꯩꯁꯥ ꯂꯣꯏꯅ ꯂꯧꯊꯣꯛꯄ ꯌꯥꯗꯦ. ꯑꯁꯤꯅ ꯇꯥꯛꯄꯗꯤ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯑꯁꯤ ꯑꯇꯣꯞꯄ ꯀꯝꯄꯅꯤ ꯅꯠꯇ꯭ꯔꯒ ꯏꯟꯗꯁꯇ꯭ꯔꯤ ꯃꯌꯥꯝ ꯑꯃꯗ ꯂꯣꯟ ꯄꯤꯊꯣꯛꯏ. ꯑꯁꯤꯒꯤ ꯃꯔꯛꯇ ꯂꯣꯟ ꯂꯧꯈꯤꯕ ꯀꯝꯄꯅꯤ ꯀꯌꯥ ꯑꯃ ꯕꯦꯡꯛꯗ ꯂꯣꯟ ꯁꯤꯡꯕ ꯉꯝꯗꯕꯗꯒꯤ ꯆꯦꯟꯈꯤꯕ ꯀꯌꯥ ꯑꯃꯁꯨ ꯂꯩ. ꯂꯥꯏꯛ ꯕꯤꯖꯦ ꯃꯥꯜꯂꯤꯌꯥ, ꯅꯤꯔꯕ ꯃꯣꯗꯤ, ꯂꯂꯤꯠ ꯃꯣꯗꯤ. 2019ꯗ ꯄꯟꯖꯥꯕ ꯑꯦꯟড ꯃꯍꯥꯔꯥꯁꯇ꯭ꯔ ꯀꯣꯑꯣꯄꯔꯦꯠ ꯕꯦꯡꯛꯗ ꯁꯦꯜ ꯊꯝꯈꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯃꯁꯥ ꯃꯁꯥꯒꯤ ꯄꯩꯁా ꯂꯧꯊꯣꯛꯄ ꯌꯥꯈꯤꯗꯦ. RBIꯅ ꯔꯨꯜ ꯑꯗꯨ ꯊꯝꯈꯤꯕꯅꯤ. ꯑꯩꯈꯣꯏꯅꯗꯤ ꯒꯣꯚꯔꯟꯃꯦꯟꯠꯗ ꯊꯥꯖꯔꯒ ꯄꯩꯁꯥ ꯑꯗꯨ ꯊꯝꯂꯤꯕꯅꯤ. ꯑꯗꯨꯕꯨ ꯏꯁꯥꯒꯤ ꯄꯩꯁꯥ ꯕꯦꯡꯛꯗꯒꯤ ꯑꯔꯩꯕ ꯃꯈꯩ ꯂꯧꯊꯣꯛꯄ ꯌꯥꯗꯕ ꯑꯁꯤꯁꯨ ꯑꯀꯤꯕ ꯑꯃꯗꯤ ꯑꯣꯏꯀꯣ. ꯑꯁꯤꯒꯨꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯤ ꯁꯣꯜꯕ ꯇꯧꯅꯕꯒꯤꯗꯃꯛ ꯁꯇꯣꯁꯤ ꯅꯥꯀꯥꯃꯣꯇꯣꯅ ꯀ꯭ꯔꯤꯞꯇꯣꯀꯔꯦꯟꯁꯤ ꯑꯁꯤ ꯍꯧꯗꯣꯛꯈꯤꯕꯅꯤ. ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯈꯪꯅꯤꯡꯂꯤꯕꯁꯤ ꯀ꯭ꯔꯤꯞꯇꯣꯀꯔꯦꯟꯁꯤ ꯑꯁꯤ ꯏꯟꯗꯤꯌꯥ ꯒꯣꯚꯔꯟꯃꯦꯟꯠꯅ ꯑꯣꯊꯣꯔꯥꯏꯖ ꯇꯧꯕ꯭ꯔꯥ? ꯀꯔꯤ ꯑꯣꯏꯔꯛꯄ ꯌꯥꯏ? ꯁ꯭ꯇꯨꯗꯦꯟꯠꯁ ꯅꯠꯇ꯭ꯔꯒ ꯊꯕꯛ ꯇꯧꯕ ꯅꯠꯇ꯭ꯔꯒ ꯇꯧꯗꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯅꯁꯨ ꯁꯤꯗ ꯏꯟꯚꯦꯁꯠ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯌꯥꯗꯕ꯭ꯔꯥ? ꯗꯣꯖꯀꯣꯏꯟ ꯍꯥꯏꯕꯁꯤꯅ ꯀꯔꯤꯅꯣ? ꯄꯨꯝꯅꯃꯛ ꯍꯌꯦꯡ ꯄꯥꯔꯠ 4 ꯑꯣꯏꯅ ꯐꯪꯕꯤꯔꯒꯅꯤ. ꯃꯔꯝꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯔꯤꯁꯔꯆ ꯇꯧꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯇꯝ ꯆꯪꯏ. ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ. ꯃꯔꯝ ꯑꯗꯨꯅ 20 ꯃꯦ ꯊꯔꯁꯗꯦ 8 PM ꯗ ꯑꯩꯍꯥꯛꯀꯤ ꯔꯤꯀꯦꯁ ꯏꯖꯨꯀꯦꯁꯟ ꯆꯦꯅꯦꯜꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯐꯪꯕꯤꯔꯒꯅꯤ. ꯑꯅꯧꯕ ꯚꯤꯌꯨꯋꯔꯁ ꯑꯣꯏꯕꯤꯔꯕꯗꯤ ꯄ꯭ꯂꯤꯖ ꯆꯦꯅꯦꯜꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯅꯝꯕꯤꯌꯨ ꯑꯃꯗꯤ ꯑꯣꯜ ꯕꯦꯜ ꯕꯇꯟꯁꯨ ꯀ꯭ꯂꯤꯛ ꯇꯧꯕꯤꯌꯨ. ꯃꯔꯝꯗꯤ ꯑꯩꯍꯥꯛꯅ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯞꯂꯣꯗ ꯇꯧꯕ ꯃꯇꯝꯗ ꯏꯁꯥꯒꯤ ꯃꯣꯕꯥꯏꯜ ꯅꯠꯇ꯭ꯔꯒ ꯀꯝꯄ꯭ꯌꯨꯇꯔꯗ ꯍꯥꯟꯅ ꯐꯪꯕꯤꯒꯅꯤ. ꯚꯤꯗꯤꯑꯣꯁꯤ ꯑꯉꯝꯕ ꯃꯈꯩ ꯐ꯭ꯔꯦꯟꯁꯤꯡꯗ WhatsApp, Facebook, Instagramꯗ ꯁꯦꯌꯔꯁꯨ ꯇꯧꯕꯤꯌꯨ. ꯂꯣꯏꯅꯅ ꯚꯤꯗꯤꯑꯣꯁꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ ꯑꯃꯗꯤ ꯀꯃꯦꯟꯠꯁꯨ ꯊꯝꯕꯤꯔꯝꯃꯨ. ꯁꯤꯒꯤ ꯃꯇꯥꯡꯗ ꯃꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯕꯤꯌꯨ, ꯍꯔꯥꯎꯅ ꯂꯩꯕꯤꯌꯨ. I love you all. Thank you.